industry-bu khangdaba mi leiramkhigadra maramdi bharatta natana malem pumbada mayamna sakhangnari film ama hit oibada item song yawargadi box office income gi collection su heli item song dance ki queen hairagadi mayamna sonari NORA FATEHI haina belly dance karino haibado ngasidi NORA na takli hindi marol sengdrabasu jagoi bu hairagadi industry asida entry tawba yai habasi NORA FATEHI na pramani laisabi amana restaurant da yarambadagi ngasidi Bollywood industry asida mayamna ijat thambiri loinana Dada Saheb Phalke Awards 2021 Performer of the Year fanglibi saknairabi actress amani Hindi lon fauba ngang bahitabi actress asina ngasidi Telugu, Tamil, Malayalam film kayama kumli miyoy bana tamge bukhalagadi haitaba laiti hotna ba haiba masangi Hindi ngang bahitrabasu Big Boss 9 amadi jhalak dikhalaja a reality show participate tawki mayamna khangbiriba Dilbar song ahanba release tarba matung pung kunmari gi manungda 20 million views YouTube ta yoki nongmada isay ama miyoy karor ani na yeng bahibasi araiba nate social media gi matam asidadi miyoy ama karam kanda popular oikibayai haiba ngamde isada talent lairagadi kanana su thingma ngamloi adubu hotna ba haiba madi maru oi NORA FATEHI gi live struggle Bollywood asida karamna lakhibno haiba dudi khangbibra Dharma amadi chatnabigi lanfam marak asida karamna mai pakibano haibadu hayeng asigi video makha amuk fangbigani next video si miss oibidana bagidamak RT channel asibu like comment share subscribe tawsilaga thambiyu amadi all bell button click tawbiragana mathangi video isagi mobile natraga computer da hana fangbigani tamba lepiganu thank you